ngasi numida waram phong khiba tungan ba manipuri se phong singa masum thokhiba thawdo thok singdagi maroi bi ipau sing mayam na thamjagi ahanbada kanglei pak ki maira dagi lakusaraga manipur leiba kabui singi mihut sing punsinduna akhanaba mi phamduna warep kya lokre kabui union gi sahi gi special general body meeting ama moirangkhom kabui khul gi community hall da district singdagi lakpa kabui gi thaupu busing yauna ngarang jun kunthra da pangtokre mifam masida union gi president dr k hera kabuina thoramapu gangmai kataigang kabui golmai jiten kabui amadi lanboi kabuina athoba mithunglen oina saruyaki mifam maduna kupna khanaraba matungda warep manga lokhi warep sing adu de iramda masigi yek salai leiba furup khudimak punsinduna apunbagi pangal sagatpada kabui furupusu asoba thaudang noba kabui salang maibigi sahi gi oiba thoramda furu khudingi miyoi sing punna saruk yaminaduna apunbagi saktam sagat minaba union asida yawba member sing na masagi asinba leibana sharu kuina thangna meeting present oiraktaba madi resign tawkraba member sing bu membership laktokpa union asigi women wing gi thaupugadaba president da paumai Pairuna kabui amadi general secretary oina rajani panmai kabui bu khudaktagi thabak pubi ayapa pire federation of haumina somum kabui khunjaw yungadoriba indigenous pillar sigi angamba thaudang kabui phurupna lawba haina amata oina haina kabui union manipur gi secretary athoi kamaina press thokpa sirol sinahari makasa tarak poina to papa amna anawba criminal law hum ngasidagi manipur sanaba hauri haina cm berena laphokre CM sinbagi wapam masi opposition sanabani lan manungda karamba general sinba yawkrabage minister aranba sing semdokpagi muhut namsillaga thamlambadagi manipur gi phiba masi yawna soksilakibani CM sinbagi wapam masi opposition sanabani lan manungda bu karamba general sinba yawkrabage prime minister gi office ka pau fawnaraba matungna union home minister ga nungti gi pau fawduna manipur gi irang loisna na bonari Prime Minister amari Union Home Minister unanaba honadi haibina singba wafam kya sandok liba si aran mani Minister oiba phangdaba amadi se Minister oining busingna sandok patonga oiramgani haina se Minister N berena fongdokre wafam singa si Manipur lenga ki Home Department singduna Imphal gi kunung mamangda leiba MSF DS auditorium da pangtokiba thauramda anoba criminal law ohum ngasidagi sanaba hauri haina CM na laktokpaga loinana fongdokibne ngasigi thauramatuda law minister TS Basanta president oiki tuan ba minister MLA civil amadi police ki makok thongbu official sing central security force sing gi officer sing all Manipur bar association gi members sing yauna mari laina baloisang sing gi mihut kyana saruk yaki thauramduda chief guest oina saruk yaki ba minister N Berena fongdokibada India gi puari oihoragada numit ama haibadu ngasi oire ngasi degi leiba asigi criminal justice system gi anauba Pandup ama hangdoktuna anauba criminal law ahum satna bahukre Manipur su ngasidagi anauba criminal law ahum adu satna bahuraiki CM na makata na fongdokibada phajaba law kya CM na basu madubu satna haliba singna law sing adu ningthina khangna satna raktrabadi kana ba phangloi haina law implementing agency singda appeal dokhi ngasidagi satna bahuraga law ahum adudi Bharatiya Nyaya Sanhita Samna BNS 2023 Bharatiya Nagarik Suraksha Sahanta Samna BNSS 2023 amadi Bharatiya Saksaya Adiniyam BSA 2023 ni India da British na palingi matamdagi satnaraglaba IPC Act 1860 yauna CRPC 1973 amadi Indian Evidence Act ki mahut ngasidagi nauna satnaragadaba law ohum asina sillagani thauramasiga mari lainana minister N Berena fongdokibada Lainga asigi satna lonchat amadi nat yumpham oiduna semba law ohum masina oil sathabada khongjal yanghanba ngamlagani case ama thengnabada punchi supasang bigi awabadu ko halagani anobo law ohum asigi matengna laiba asida thokpa thaudo wathok kyagi asumba oil athuba matamda phanganma ngamgani madugi manungsana ka hena ludaba case singda senaramba singda sarak oina miyamgi thabak suwanba Mob launching the Sienaramba Sing Shibigi Sarak Power PB Yabigi Satna Kangun Sing Anova Low Ashidi Yauri Hedi CM Namakata Fongdokibada Electronic Amadi Digital Evidencing Season of Yabigi Matangashina Social Media the Aran Matabak Tong Satabasing Ningtina Miang Samugam Lagani Masigi Sumatakta Lam Kopsin Bigi
lam khopsinbagi yauna aran mase sang sizinabagi matangna sukupna miyeng sangba yaba satna kanglon kya anauba law asidi yauri haina Chief Minister na makhataki aran mase sang sizinabaga mari leinana thaudo ama puthokladuna Chief Minister hai Moreda wildlife sanctuary gi manung sanba mapam ama balance chip amaga forest department gi officer amaga mananaga Assam Rifles na pithoklambagi wapam lekhi Masidasna tana additional chief secretary amana city manung singi lamni haiduna khul manga recognize tawrambagi thawdok sing laiki haina Minister Berena makhatana fodoki Manipur thokiba thawdok da investigative officer matiksa de habu wapam kya tholakhibagi matangda palladuna anobo law humasi implementing agency singna kadai fabu marik sumna khangalabagi haina paumi singna hangba pakhumda CM hai investigative officer sing law marik sumna khangna mathau tawba tangai fadi IO sing ningthina mathau tawdrabadi case fail oigani haina Minister na phongdoki ato papa omana miyuani na fake certificate pairaga kosem na thabak tawramle feso Council of Higher Secondary Education Manipur kosem gi office ta regular post semjin sajin ba mark sheet sizinaraga staff oina thabak tawrama miyuani Federal Students Organization Kanglai Park Face on Tingari. High review any SG Matakta Lokatam Tokpa Action Matam Sana Lokanava, Kosiam the section what and the clip. Facebook Head Office Secretary Education and Library Githaupuri but why Sumanta Luwang Press Tokpa Sirulashina Hidibidi. How keep a Sahidagi face on a sing Naduna, Hidibami any Ketrimayum Heruna Amaso, Ketrimayum Lezina Ani Ashina, Tabak Sanglapagi Matanga, Yangshin Binaba Kosem Secretary the Sayesigi Hokiba, Mamang Tazun Ahunda, face on a Ibasirol, reference number 1/7, FESOC 22, ENLSAL 08P Dunamaki certificate Amasu mark sheet. Re-verification tawina ba haijaruba matungna kosem na kupna thijalaga yengsilaba matungda hairiba mi NSG mark sheet singdu semjin sajin bu oiramle habiga report phangle hari serol asina hai aranba mark sheet sing asi pairaga hairiba mi NSG na kosem gi hanagi chairman L Mahendra Singha gi matamda 1911 2019 amasung 1712 2001 da regular post thabak sangki makhui ani na sizinaram liba mark sheet asi Andhra Pradesh board ki makhada gi oiramki aduba hairiba mark sheet asi board asida registration tawdaba tawdana phangba mark sheet oiramki iramasiga mari lainana face on thizilubada Manipur mark sheet amadi certificate singa si sem sa oiramki maramasin aranma mong certificate sariba miyoi singa sisu masa masa na khang numit humni gi manungda face of sangjara kadabani natrabadi madura thulakpa apapatagi daita masa masa na puja kadabani haina face on khangalakli Serol asina aroibada hairibadi hiramasiga iroinana kosem gi mafamda face on thamliba wapamatri thaba asilauba matamdura council gi interview board member oikiba miyoi singadu makhatana interview board member ohendanaba khangalakli loinana face on thamlakdi bu wapamdi sangalaire haidun aran mamongna tawningbada tawraga thabak sanglam liba miyoi ani asina thabak hek join tawbodigi phanglakraba salary kosemda hangat kadabani haina su khangali atopa pawmadana Zaribam na Kuki militant sing na mitay yum ama may tharamli. Ngara numidang pung nipalom taba matam na Zaribam district ki Borobekra subdivision ki manung sa nalayba. Zakurador part 2 dalayba. Haisnam prem san ka wamiyo emagi yum Kuki militant sing na may tharam hari. May taba ki pao si taba di ki kudak ta Manipur police ki team amadi AR ki kangbu thagok ko madura sang ki. Madura yum madugi saksang ki saruk sing may sak tum layra mating na ki. Combined force ki team maduna may sakpadu kanana batawak pekhatki maduda yu madugi ayama saruk kan mga maure adubu saksangi sarukti ayama na may na sakrayri panmaya bari Borobekra subdivision ki manung sa nalayba mitay amadi Vishnupriya ki yung kaya yauna Kuki militant sing na may thadon mohan krabani hariba mapamasida Zaribam ki praja miyam na matiksaba security force thajin biduna ngaksen magi thabuk sa thabiyu haiduna Manipur Langak ta haijuduna lakibani aduwa Langak ki maikai digi haujik phawba matik sab security force thajin bidabadigi Kuki militant sing na makhatana mitay gi yum sing mai thabagi thabak sa tharakpani atopa pawmadana center ga Kuki sing yanaba purakpada Naga gi lam suwan manatragan Apanba pidanabagi Naga MLA tara Delhi da PM amadi Union Home Minister unana bohonari Framework Agreement ki makhad atupu matamna Naga singi weba peace process solution biu haiba demand Prime Minister amada Union Home Minister unanaba Manipur dagi Naga MLA tara hauzi Delhi da leiri timasina bar langak taksin gadori ba maru ebo wafam singni hairibadi Kuki singa bar langak wari sanaba matamda hiram amatara yasinaba purakpada
Nagasingna tariba lamsingna suondaba natraga apanba pidaba haibisina maru eba dabi oigadori masak maming takthokningdaba Naga MLA amana pausi asida phongdorapagi matunginadi Manipurdagi Naga tarana hauzik Delhi da leiriba si maru oina Prime Minister amadi Union Home Minister da memorandum ama hakthengnana pisinanaba ngaibani Lusingbani asiga unaba matamda Naga MLA singi maikaidigi maru oiba wapam anikak pukhatkani Ahanbada framework agreement athubada luisinduna peace purakpa amadi atopa amana Kuki singa hiram amatada yasinaba purakpada Naga singna tariba lamsingna sokhanba natraga Apanba pidaba haibasini Hauzik phawgi oina Prime Minister amadi Union Home Minister unabagi matam piraktri haiki Miyamna yamna kana ngangna buwapam ama oiriba Manipurgi Chief Minister N Biren Shillagani hairiba sigi matangda hangba wangi pakum piraduna phongdorakibadi Hauzik phawgi oina Chief Minister Shinbagi matana karigumba wapam amata khanaba leitri haina phongdoraki Hauzik Delhi da leiriba Kuki MLA tara amadi MLA RK Imona lusingba ruling BJP gi MLA singsu hauzik phawba Prime Minister amadi Amit Shah unanaba phangdana leiri hainasu mangna makhatana phongdoraki hauzik Delhi da leiriba Naga MLA tara adudi Sandel AC gi SS Olis Phongyer AC gi Laisio Kaising Urkul AC gi Ramuiba Singai AC gi Khasimbasum Karung AC gi J Kumosa Mau AC gi Losi Dikho Dadobi AC gi en kayasi Tamai AC gi Awangbo Niumai Tamenglong AC gi Zanghenglun Apanba yamadi Nungba AC gi Zingang gangmai ni hanisu pausdas makatari atopa paumana Manipur law na solution na ba ZDU Manipur gi mihut kangbu amana Union Minister of Agriculture and Farmers Welfare unaduna takshin kre Tha tara mari suraglaba Manipur Kuki amadi mitei kanglup ani gi marakta thoklib law na si athubu matamda loisinduna mauk sagum tang dulai taba punsi maril praknaba Bharat ki Prime Minister amadi Union Home Minister da taksin biu haiduna hauzik Delhi da leiriba ZDU Manipur State Unit ki Vice President Sanjoy Ahantem amadi General Secretary Maistam Dorendro anina lusingba mihut kangbu amana ngasisu Union Minister of Agriculture and Farmers Welfare gi Pampuriba Ramnath Thakur ga mahaki New Delhi gi Shorana Jayanti Sadamda leiba official residence da unatuna hauzik Manipur thogliba lana si atubu matamda loishinbinaba hotnabiu haina takshinkre Delhi da leiriba ZDU gi mihut kangbu osin mamang sahi me ahumdagi Manipur kanglup ani gi marakta thogliba lana sigi maramda marik sumna paudamnaduna Union Minister Ramnath Thakur bu lana sigi maramda mayek sena khankre Union Minister nasu Manipur si sana khonaba art and culture amadi hiram kya Bharat pu awangba thakta pukhanaba hotnaba da asabu thaudang lorakpa state amani haina singthaki loinana maki maikei su angamba thakta honaduna lana si atubu matamda lusinanaba hotnagani haina ZDU gi National President oiduna party asibu lusingliba Bihar gi Chief Minister Nitish Kumar Manipur gi lana si yamna maru oina lauba maramna Prime Minister amadi Home Minister advice piduna Manipur gi lana si thuna lusinana bo hotnari haina phongdoraki haidi mihut kangbu oduna makha tarakpada New Delhi gi North Avenue da leiba ZDU gi senior MP Ramprit Mandalgasu unaduna Manipur thogliba lana sigi matangda marik sumna paudamnaduna lana si athubada luisinana ba mating pangbiwaki senior MP Ramprit Mandal nasu maki maikedi angama mating pangani haikinasu pausida makatari atopa paumana UK da leiba India masama na mitay amasung Kuki nungsinahandana ba silli haibigi mahaki matakta FIR case malakatre Kuki amadi mitay furup anigi marakta nungsinahandana ba silli amadi sahi helaglaba irang asida asuba thaudang lawi haib hauzik United Kingdom gi Birmingham University da Computer Science ki oza oiba India masa amagi matakta FIR lokatre haidi complaint adu da UK gi Birmingham University da oza oiriba Uday Reddy asi Canada da leiba Christian element ga su madi leinaram gani haibigi singna balairi Computer Science ki professor sina University asida leiraga online gi kuthangna Manipur gi mitay furup ki dharmaga madi Kuki furup ani gi marakta yeknaba thamnaba yengthina hananaba voice amadi online discussion kya tawi haina complaint asidi yauri Manipur lenga ki law enforcement karamna saitheng pinaba social media account s ki kuthangna online discussion kya tawkhi haina marang siri asiguma thawong asi international activity amani India ki law ni yadaba thawong ni India ki sovereignty amadi integrity di singnabani maramasina court asiguma miyoy si thengnana bagi damang FIR si lokhat piu haina complaint asidi yauri
Reddy phone record financial transaction singna miyeng sanglabadi ma Khalistani amadi narco terrorist asawbo mari lei haiba khangmangani FIR sina Reddy bu investigate tawbinaba India ki authority na ma ka contact toraga ma ki thabak khutaw amadi ma India ki mayok ta satharakliba criminal oiba thawong asi lookout secure LOC tawnaba complaint asi yaw ren su paus ta makata na phongdorakli Makasa tarak po na to papaam na ziribam gi PWD road nungzu tha matam sida salak sari hausi kang ki irang mayong nari ba ziribam district ki maru oiba lambi sing lenga na matam san yingsin bida baga loinana api ba matam gi manung da semjin bagi thabak loishinda bana hausi nungzu tha matam da lambi sing salak sa baga loinana miyam na satok sinda sauna akai ba pi hari ziribam gi Sonapur GP gi manung san leiba Sonapur gi Ahmedabad amadi Lating khalsat pegi PWD road asi lenga na matam sangna simbida bana satok sinda aya awawa kya mayuk nare lambi asi gari asoba madi masa sing sat pada kudong thiningai oire lambi paring asi natan atopa lambi leitabana miyamna satok sinda oba matam da lambi da gari gi saka sing laikhom lainang na phajin khibana gari thawu yadre hari ana ayek yorok matam da ana basing gari da pubagi mohta wana sagai natragana miyamna mathang oina Poraga puthoknari maram aduna mari lainabasing athupa matamna miyeng sangbibaga loinana lambi asi athupa matamda semjinbiu haina Rural Development Organization ki President MD Said Ahmad phongdorakli loshilakpoina tendak papom na Rahul Gandhi na Lok Sabha da Manipur gi matang na takatkre taragani pansu Lok Sabha ngasi opposition ki lusing basu odiba Congress ki MP Rahul Gandhi na Hausu Manipur thok liba wathok asiga mari lainana Prime Minister Modi gi puning singsinduna wang kya hangduna takre Rahul Gandhi na ngasi Lok Sabha Prime Minister gi puning singsinduna pukat khiba wafam singadudi Manipur civil war thokale Prime Minister na ngasi phabu Manipur satte Manipur India gi part ama natabra haiba wang magna makha taraduna mitmangda aikoi gi isa isu sing hanabada yengduna lairi haina sumaral sikhibaga loinana hauju oriba Manipur gi phibam taraina lokpam thokte haina su Rahul Gandhi na akan mawapam sing thamduna Lok Sabha da takatkre adu hauju koina di myam pau su matanga solution jarage masum myam puna no update ngai minasi